Russia amadi Ukraine gi war asida hojik phawbada asuk yamna sathina war tawnarak masida outcome singa si phawgi outcome karino Zelensky na kayam lab oikriba natraga loss oiribra natraga somda Vladimir Putin gina kayam lab amasung kayam loss no maramdi hojik masida huge amount ni use tawkri amasung si chahi ahum gi maya yorok pasida army side animakisu lakh tani series e masi khajikra ki wanate housing phawgi report ki matung na asim na hai madudi Russia amadi Ukraine ki marak kana hana profit no traga loss no lakcha basi khudum chan basi kana gi no hai na report sing na asum mention tabu da sum na hai madudi maruina main mafam ahum asom the Donbas masi east Ukraine ki chawkhrab lamdam mamani chawkhrab lamdam masi da India gi state ahum mari gi lamdam masi Donbas sikhre ani subna Crimea hadisi yamna chawbo lamdam amani masina bu Ukraine amti Russia gi handaki war asigi mamangda chahi kya mamangda masi Russia na attack taro capture to ki bom amani ani suba amana Kursk haisina Russia gi manungni amasung Ukraine gi force na changlak pa question bani report sing na hype madudi hojik phawbu ki war ki matung ina Russia Donbas ase Russia na lawsin kre amasung Ukraine masi dagi loss oire haibasi abirosini maramdi Donbas asida Russian origin gi mi mayam malai amasung hadagi mokhoise Ukraine ga thoina lining laktaba kanglupni aduga Ukraine force na lining de haituna makhoi da khara ot panai ba tawki haiba ki swapam su kya mention tawri aduna masigi Donbas ase complete liberation tawning bani Russia na amasung masi amrom da harigati masi success oi kren lore Donbas ase Ukraine gi khutta gi chatli haiba wapam se mention tawre aduna hojik Zelensky gi oinadi Donbas oigera Crimea oigera natraga Kursk oigera magi khutadi out of control di masi out of control ni haibti mara masi lak namgamtre adugu situation da lakre masigi mathakta amuk Trump lakadawri Trump lakbagi matungta Ukraine da hojik West America na piri bakuchu khulai amati senthum gi mateng ase Trump lakdawi matungta amukena madumna pirakadra natraga adai khara wat aksu pirakadra haibsi am chaw question ni aduga Elon Musk hoise Trump ki handaki action asidi amna mateng tawkhibane adu Elon Musk ase right hand gumani Trump ki aduna Russia amti Ukraine gi war asida manungda makhoi gi su influence ka di yaudori ni aduna Zelensky tension ni aduna houjik ki position da Zelensky gi army sing je mafam ke adagi out of control orak pasina hojik Zelensky ma ki army sing pu amuk hanna thawna hapkat na ba am kan hodari makhoi ase thawgat pukhatuna wakhal sida thaw haptuna akan ba shakti ama add to bugi damang am kan hodari hairi aduna maikai dagi hojik Zelensky se loss oiselakpa masi loss oibiti abarate prithvi gi mangda amati maki country gi nation gi wani Russia khutta chatki bagi high chance ni aduga Ukraine gi mi puramakti apam barate mauti Russia gi under the lay bahibse aduna hojik Zelensky magi force singta thawna hapna ba wakhal se hantatra ba am kan honna ba loinana masida tonic ama karam main tor gu war ase ngambaya bagi aduga pangal pin ba aduga tonic ama charesini aduga madugi tonic to karino masi missile tonic ni Ukraine na handak makhoi gi marungda cruise missile makhal ama develop tawkre masigi missile ase hojik Russia use tawdorini aduga masigi missile ase masigi maming Krombita haina kauri cruise missile type ne haidi masi war da front ta manga kap khaina bata Ukraine gi force khara sokpani na haidi ba missile makhala sig use to ki da makta Ukraine masi gi lalong ama no usilak pani haidi aduga hariba Krombita hariba missile ase masi 200 km range kini aduga masida 25 kilo ki explosive pohanba aduga 4000 km per hour gi speed ta thabi apa du missile ni sini hojik masi Ukraine Russia gi against use to tori aduga hadak marak asida Kursk manung da su Ukraine gi attack am sathi khara tawkhre makoina khara advance oisal bure means makoi khuchu kholai gi wave of hekta lakhibar khangde aduna Ukraine na around 15 kilometer Kursk ki manung de advance oisan dura yam sathi thaba khara suki ba kis pawle aduga Ukraine ju lai bi abana tema de ngasi chahi ahum changna surak pakara hari se masida padari si hari Ukraine gi army se paiju aduga Russia su padana sikhre hari masi around lakh tani hari mi masing yam kare laisabi tan mangai re pakhang gi masing se Russia da su Ukraine su yam masing han thakre hari siam kan hainer